ꯑꯍꯥꯟꯕꯃꯛꯇꯗ ꯃꯤꯔꯦꯜꯒꯤ ꯃꯤꯡꯁꯦꯜ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯅꯕꯒꯤꯗꯃꯛ ꯉꯁꯤ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯑꯃꯁꯨ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯗꯤ ꯀꯧꯕ꯭ꯔꯨ ꯀꯥꯕꯗ ꯏꯃꯣꯏꯅꯨ ꯋꯥꯔꯤ ꯑꯁꯤ ꯄꯥꯔꯤ ꯑꯥꯔ.ꯀꯦ ꯃꯍꯥꯛ ꯃꯁꯥꯃꯛꯇ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯑꯃꯅꯤ ꯃꯍꯥꯛꯅ ꯊꯥꯕꯤꯔꯛꯄꯅꯤ ꯋꯥꯔꯤ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯑꯩꯅ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯂꯤꯖꯔꯛꯂꯒꯦ ꯋꯥꯔꯤ ꯑꯁꯤ ꯇꯥꯗ꯭ꯔꯤꯉꯩꯒꯤ ꯑꯣꯏꯅꯅ ꯃꯌꯥꯝꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗꯕ ꯌꯥꯎꯕꯤꯔꯒꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯅꯣꯇꯤꯐꯤꯀꯦꯁꯟ ꯕꯦꯜꯗꯨꯕꯨ ꯑꯣꯟ ꯇꯧꯕꯤꯌꯨ ꯑꯁꯤꯒꯤ ꯏꯔꯣꯏꯅꯅ ꯃꯌꯥꯝꯅ ꯃꯌꯥꯝꯒꯤ ꯃꯣꯠ ꯀꯃꯦꯟ ꯕꯣꯛꯁꯇ ꯐꯣꯡꯗꯣꯛꯄꯤꯔꯝꯃꯨ ꯍꯧꯖꯤꯛ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ ꯑꯩꯅ ꯆꯍꯤ 12 ꯍꯥꯏꯔꯛꯄ ꯑꯗꯨꯋꯥꯏꯅꯤ ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯑꯃ ꯂꯩ ꯃꯥꯒꯤ ꯃꯃꯤꯡ ꯀꯣꯔꯧ ꯀꯧꯏ ꯃꯍꯥꯛ ꯌꯥꯝꯅ ꯂꯥꯏꯔꯕ ꯃꯕꯣꯛ ꯍꯅꯨꯕꯤ ꯑꯃꯅ ꯌꯣꯛꯆꯕꯅꯤ ꯀꯣꯔꯧꯒꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯅꯤ ꯃꯆꯟꯅꯨꯄꯤ ꯑꯃꯒ ꯃꯍꯥꯛꯀꯅꯤ ꯅꯣꯡꯃ ꯑꯩꯅ ꯀꯣꯔꯧꯗ ꯍꯥꯏ ꯚꯥꯏ ꯍꯟꯗꯛ ꯂꯥꯛꯂꯤꯕ ꯁꯖꯤꯕꯨ ꯆꯩꯔꯥꯎꯕ ꯃꯌꯥꯁꯤꯗ ꯀꯧꯕ꯭ꯔꯨ ꯀꯥꯁꯦ ꯃꯥꯁꯨ ꯍꯔꯥꯎ ꯍꯔꯥꯎ ꯌꯥꯔꯛꯏ ꯑꯦ ꯀꯥꯁꯦ ꯚꯥꯏ ꯌꯥꯏꯌꯦ ꯑꯩꯅ ꯑꯃꯨꯛ ꯑꯗꯣ ꯚꯥꯏ ꯀꯧꯕ꯭ꯔꯨꯁꯦ ꯀꯥꯅꯤ ꯍꯥꯏꯔꯒ ꯀꯥꯗꯕꯗꯤ ꯐꯠꯇꯦ ꯍꯥꯏꯌꯦ ꯑꯋꯥ ꯑꯅꯥ ꯇꯥꯒꯜꯂꯤ ꯍꯥꯏꯕꯅꯤꯀꯣ ꯀꯣꯔꯧꯅ ꯑꯦ ꯎꯁ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯃꯀꯥꯔꯨꯔꯁꯤꯔꯥ ꯍꯥꯏꯗꯨꯅ ꯏꯕꯥꯅꯤ ꯉꯥꯏꯍꯥꯛ ꯐꯥꯒꯤ ꯇꯧꯅꯗꯨꯅ ꯂꯩꯔꯝꯃꯤ 2014ꯒꯤ ꯑꯦꯄ꯭ꯔꯤꯜꯒꯤ ꯇꯥꯡ 1ꯅꯤ ꯑꯩꯅ ꯀꯣꯔꯧꯗ ꯐꯣꯟ ꯑꯃꯨꯛ ꯇꯧꯏ ꯚꯥꯏ ꯇꯥꯕ꯭ꯔꯣ ꯏꯕꯥꯅꯤ ꯈꯛꯇꯤ ꯀꯃꯥꯏꯅ ꯀꯥꯗꯣꯏꯅꯣ ꯃꯈꯣꯏ ꯒꯨꯂꯨꯒ ꯇꯣꯝꯕꯒꯁꯨ ꯍꯧꯁꯦ ꯀꯣꯔꯧꯅ ꯄꯥꯔꯤ ꯑꯩꯗꯤ ꯌꯥꯔꯛꯇꯧ ꯃꯥꯟꯗꯦꯗ ꯍꯣꯏ ꯍꯪꯉꯒꯗꯤ ꯌꯦꯡꯁꯦ ꯑꯗꯣ ꯍꯣꯏ ꯅꯪ ꯍꯪꯉꯣꯗ ꯅꯪꯁꯨ ꯍꯥꯏꯖꯜꯂꯣꯕ ꯑꯩꯁꯨ ꯈꯔ ꯍꯥꯏꯒꯦ ꯑꯩꯁꯨ ꯍꯣꯏ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯍꯣꯔꯦꯟ ꯑꯃꯨꯛ ꯄꯥꯎ ꯐꯥꯎꯅꯔꯁꯦ ꯑꯁꯤ ꯍꯥꯏꯔꯒ ꯑꯩꯁꯨ ꯐꯣꯟ ꯊꯝꯃꯦ ꯀꯣꯔꯧꯁꯨ ꯃꯍꯥꯛꯀꯤ ꯃꯕꯣꯛꯇ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯑꯕꯣꯛ ꯍꯟꯗꯛ ꯁꯖꯤꯕꯨ ꯆꯩꯔꯥꯎꯗ꯭ꯔꯤꯉꯩꯗ ꯀꯧꯕ꯭ꯔꯨ ꯏꯄꯥꯒꯤ ꯈꯨꯕꯝꯗ ꯑꯃꯨꯛꯇ ꯀꯥꯔꯨꯒꯦ ꯃꯕꯣꯛ ꯑꯁꯣꯟꯕꯤꯗꯨꯅ ꯍꯥꯏꯔꯛꯏ ꯏꯕꯣꯛꯀꯤꯗꯤ ꯅꯪ ꯅꯠꯇꯅ ꯀꯅꯥꯁꯨ ꯂꯩꯇꯦ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯔꯛꯇꯣꯏꯅꯣ ꯀꯣꯔꯧꯅ 이복 너무 갑자기다. 아두디 가리 놈이다노 ꯆꯠꯇꯣꯏꯁꯦ ꯀꯣꯔꯧꯅ ꯄꯥꯔꯤꯒ ꯆꯠꯀꯗꯧꯕꯅꯤ ꯑꯗꯣ ꯃꯇꯝꯗꯤ ꯂꯦꯞꯇ꯭ꯔꯤꯌꯦ ꯃꯇꯝ ꯂꯦꯞꯄꯛꯑꯒꯦ ꯑꯕꯣ ꯑꯁꯤ ꯍꯥꯏꯔꯕ ꯃꯇꯨꯡ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯀꯣꯔꯧꯅ ꯑꯩꯉꯣꯟꯗ ꯀꯣꯜ ꯇꯧꯔꯛꯏ ꯄꯥꯔꯤ ꯅꯪ ꯀꯥꯏ ꯂꯩꯒꯦ ꯑꯩꯅ ꯕꯥꯏ ꯑꯩ ꯌꯨꯝꯗ ꯂꯩꯌꯦ ꯀꯣꯔꯧꯅ ꯑꯃꯨꯛ ꯑꯗꯣ ꯅꯣꯏ ꯃꯃꯥ ꯕꯥꯗꯗꯤ ꯍꯥꯏꯔꯕꯣ ꯀꯧꯕ꯭ꯔꯨ ꯀꯥꯕꯩꯁꯦ ꯑꯩꯅ 하이드리에 바이 호렌 하이라게 둥당다 고롱나 호이 아도 난 굴루가 톰버가디 하이크라보 아이나 뭐 아스 까오이네 바이 하이드리에 ngasai tumlingaida phare ado ai hauji call tawraga haikrage si hairga phone thamme aina guluda call tawi bai aine pari ne guluna bai kai lerage aina kaishu leitida handak cheyawba mayada kabru ka se hainabane Koroga ibani aduda nanga tombugasu hausena hairakpa guluna yaine koi mi kya chatoino aina koi mari chatoine manga chapadi phate haine aduna ikoi mari chatlasira haiba guluna hoi yaye bai adudi date kya da chasige aina hoi date 8 purnima numisida oina chatlase bai asi haraga ai phone thamme adugi matung aina korowda abu call tawi Bai, numito date ay to oina chalase hainare purnima su taba korowsu hoi fare bai ado chalase aina mu kawini bai tombasu amuk tawge hairaga ai call torami tombada tomba tabro kobru chasena hainaye ado nang yadoiro tombasu yaye bai ado date kya da chase haino aina amuk date ay ta chase haibane hoi fare fare si hainaraga ai phone thammi numitugi numidang yokshilakle aina aigi apokpa pabungda hairammi pabung handak kobruka se hainaye imanaba kharaga ado chatluge pabungna hoi chalo ado wa amadi haige munna taw nakhoi chatpa matamda chingkhong yokhradi chinthiba fattaba thaba amata tawba yade ko aduga Kawbru ipabu thamoinungda chejet konchinduna thamgadabani warak laba matamda mahakpu ningsingu nakhoi bu soiduna chanbigani hoi phare
Nakoi karam kanda sat ke haina ge. Aina amu. Date 8 sida chatse haina bane pabung. Pabung na. Fare fare. Ado chak to chathok lo cho thengi. Aisu hoi pabung. Haiduna chak charamni. Asum numit khara hokre. April gi date 7 numit ni. Aina korau da call tawge tarami. Aduda aina khalli. As hekta chatlagida mayumda. Haina aina mayumda chatli. Mayum yaure. Aina korau kauraga makhoi gi imungda changai. Koroksu bai taye chango ai chak thongliye. Aisu prap changaga makhoi gi sakhumda thariba phan aduda famthai. Aduga bai hayeng gisi kamai tokse haino. Adugi laklini phone da wari sanabado nuaite haina. Ado kai puse haino. Hayeng si noma khak laidoini. Chengpurgumse. Asi hainare. Asa athak oina puse haiduna hainare. Tanjanuda korona hairei. Bai aidi paisasu yamna baide. Lupa chahum khakti laiye. Aina adugibu aingonda chawga laiye. Sina chatla loire kaino. Asumna hainarami. Ibani asumna wari tawringaida tombado call tawrami. Tombana hairei. Bai hayeng kawruka se hainabado. Ai pharak ama tarani yaurorege. Aina amu kaino mayam loina hainaraga bit kati ida kani haiga kadaba fate haibane. Bai ado ai mathangda oina yaurage hairei. Aisu oi fare kaidoruni nangna yadrabanina. Hoi hainaduna phone thamkhre. Ngayak nairaga chap manana gulusu phone tawrei. Masu farak tarani yaurorege haiduna hairei. Akon badati koro ibani khakta hore. Ibani ngayak wakhal tawi. Ibani chataroi sira haina hainare. Bai ai horel call tawraga hairage. Haraga ayumda halakle. Aduga khoi imungi mayam chak chanaba matamda aina hawdoi. Pabung kawruse kani haraga kadabase yadabra. Pabungna khumlai. Nahakna kage khankrabadi kadaba makti yade. Kadradi awa ana taba thokani. Adagi ai sak thuna chatholaga koroda call tawi. Bai ibani kawru kadaba yadre. Kagani haraga kadaba se phate haye ahalamalna. Haksu hoi adudi karase hainare. Date 8 ke ayukta aina korong loba chatli. Magi pugdaba poching ibani ni yomsin minare. Loiraba matung ayuk pung ipan muktare. Ibanina khoida amung lai. Numito nong mangi. Chatlamdaida korogi mabokta koro ibani khoiramli. Borni rami. Mabokna mamittagi mapitana. Mangol oirau. Isusa haina kokanan thabirei. Koro ibani makhoyumdagi thoklakle. Aduga ibani khoyumda chatle. Khoida amuk chak chaminare. Aisu pochai khare yongge haiduna pochai yomsilami. Adugi matung ibani ngayak potharaga chatlase haina hainare. Nongsu chuba hore. Aina bitkal oiti ida. Sidi hairaga amuk ngayak tumtharami. Ngayak tumtharingaiduda aigi mangda kawru ipana lakru haibigi mawongda makhut khatlaga kawrakpadawna tawba urei. Ai fut haugatlaga korau haudui. Nongsu kanna tari. Adu oirabasu ibani nong tana adum kawru ipabu thamoinungda chena konsinjaduna yumdagi khong thangdorakle. Ibani satin ama tupladuna toglai. Nongsu kanna churi khakpa lawga tawraduna ibani basta kakatle. Adubu lambisu khangjubane kafamgi. Aina ikaidana kobru kaba chatlaga kafam khangde kamai tokdoino hairaga korauda sirol tawi. Adugadi khoina tongliba bastusu kobru kaba lakwa mi ngakta oiramle. Aina khali ipa kobruna ibani chanba horklaba male. Asi hairaga pung yengmada nungthilgi pung ama taduna leirame.
ꯑꯩꯈꯣꯏ ꯁꯦꯛꯃꯥꯏ ꯌꯧꯔꯦ꯫ ꯑꯗꯨꯗꯒꯤꯗꯤ ꯅꯣꯡꯁꯨ ꯍꯥꯡꯈ꯭ꯔꯦ, ꯅꯨꯡꯁꯥ ꯁꯥꯗꯣꯔꯛꯂꯦ꯫ ꯑꯩꯈꯣꯏꯁꯨ ꯆꯥꯅ ꯊꯛꯅꯕ ꯈꯔ ꯂꯩꯔꯦ꯫ ꯏꯕꯥꯅꯤ ꯀꯧꯕ꯭ꯔꯨ ꯃꯈꯣꯡ ꯌꯧꯔꯦ꯫ ꯏꯕꯥꯅꯤ ꯇꯞꯅ ꯇꯞꯅ ꯆꯤꯡ ꯀꯥꯕ ꯍꯧꯔꯝꯃꯤ꯫ ꯑꯁꯨꯝ ꯀꯥꯔꯛꯂꯗꯨꯅ ꯆꯤꯡꯒꯤ ꯇꯪꯈꯥꯏ ꯆꯜꯂꯛꯑꯦ꯫ ꯏꯕꯥꯅꯤꯅ ꯄꯨꯔꯛꯄ ꯆꯥꯅ ꯊꯛꯅꯕꯗꯣ ꯈꯔ ꯂꯣꯏꯁꯤꯜꯂꯛꯂꯦ꯫ ꯂꯝꯕꯤꯗ ꯑꯁꯨꯝ ꯑꯋꯥ ꯄꯣꯊꯥꯕ ꯑꯣꯏꯅ ꯆꯥꯗꯨꯅ ꯂꯥꯛꯄꯅ ꯑꯃꯝ ꯂꯣꯛ ꯍꯥꯏꯅ ꯈꯪꯅꯕ ꯂꯣꯛ ꯑꯗꯣ ꯌꯧꯔꯛꯂꯦ꯫ ꯃꯇꯣꯟ ꯌꯧꯊꯣꯛꯂꯁꯦ, ꯑꯗꯨꯗꯤ ꯀꯥꯈꯠꯂꯁꯦ, ꯌꯧꯒꯗꯕꯁꯨ ꯈꯤꯇꯪ ꯉꯥꯏꯔꯦ ꯍꯥꯏꯗꯨꯅ ꯏꯕꯥꯅꯤ ꯀꯥꯈꯠꯂꯝꯃꯤ꯫ ꯃꯇꯣꯟ ꯌꯧꯔꯝꯗꯥꯏꯗ ꯃꯝꯁꯤꯜꯂꯛꯂꯦ꯫ ꯑꯩꯈꯣꯏ ꯑꯅꯤ ꯇꯣꯔꯆ ꯂꯥꯏꯠ ꯀꯥꯞꯂꯗꯨꯅ ꯁꯨꯝ ꯀꯥꯈꯠꯂꯛꯏ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯗ ꯃꯤꯅꯤ ꯂꯥꯏꯅꯤ ꯈꯪꯗꯕ ꯑꯃ ꯑꯩꯈꯣꯏꯒꯤ ꯍꯦꯛ ꯃꯃꯥꯡꯗ ꯆꯠꯂꯤ, ꯑꯩꯈꯣꯏꯕꯨ ꯂꯝꯕꯤ ꯇꯥꯛꯄꯒꯨꯝꯅ꯫ ꯑꯗꯨꯗꯒꯤ ꯏꯕꯥꯅꯤ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯃꯇꯣꯟꯗ ꯌꯧꯔꯛꯂꯦ꯫ ꯑꯗꯨꯒ ꯏꯕꯥꯅꯤ ꯍꯔꯥꯎꯕꯣꯏ ꯀꯩꯕꯣꯏ ꯂꯥꯎꯔꯝꯃꯤ꯫ ꯏꯕꯥꯅꯤ ꯇꯦꯟ ꯈꯟꯅꯕ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯏꯕꯥꯅꯤꯅ ꯇꯦꯟ ꯈꯟꯅꯕ ꯇꯧꯔꯤꯉꯩꯗ ꯅꯣꯡ ꯀꯟꯅ ꯆꯨꯊꯔꯛꯏ꯫ ꯏꯕꯥꯅꯤ ꯇꯦꯟ ꯈꯟꯕ ꯌꯥꯗ꯭ꯔꯦ꯫ ꯅꯣꯡꯁꯨ ꯀꯟꯅ ꯆꯨꯔꯛꯄꯗꯒꯤ ꯈꯔ ꯆꯠꯂꯒ ꯃꯈꯣꯏ ꯑꯍꯨꯝ ꯑꯃꯁꯨ ꯇꯦꯟ ꯈꯜꯂꯒ ꯂꯩꯔꯝꯃꯤ꯫ ꯏꯕꯥꯅꯤꯅ "ꯏꯌꯥꯝꯕ, ꯑꯩꯈꯣꯏꯁꯨ ꯈꯤꯇ ꯂꯩꯖꯒꯦ ꯁꯤꯗ, ꯅꯣꯡ ꯀꯟꯃꯟꯈꯤꯗꯨꯅ ꯇꯦꯟꯒ ꯈꯟꯕ ꯑꯃꯠꯇ ꯌꯥꯗ꯭ꯔꯦ." ꯃꯈꯣꯏꯁꯨ "ꯍꯣꯏ, ꯂꯥꯛꯑꯣ, ꯉꯁꯤꯗꯤ ꯁꯤꯗ ꯂꯩꯃꯤꯟꯅꯔꯁꯦ" ꯍꯥꯏꯔꯗꯨꯅ ꯃꯈꯣꯏꯒ ꯆꯥꯛꯁꯨ ꯆꯥꯃꯤꯟꯅꯔꯦ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯄꯨꯔꯛꯄ ꯆꯥꯅ ꯊꯛꯅꯕꯁꯤꯡꯗꯨꯁꯨ ꯃꯈꯣꯏꯒ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯦ꯫ ꯑꯁꯨꯝ ꯇꯧꯗꯅ ꯅꯨꯃꯤꯗꯥꯡꯗꯣ ꯏꯕꯥꯅꯤ ꯉꯟꯅ ꯄꯨꯡ 5 ꯇꯥꯔꯦ꯫ ꯏꯕꯥꯅꯤ ꯍꯧꯒꯠꯂꯦ, ꯑꯗꯨꯒ ꯏꯔꯨ ꯂꯨꯊꯣꯛꯂꯦ꯫ ꯉꯁꯤꯗꯤ ꯏꯄꯥ ꯏꯕꯨꯡꯉꯣ ꯀꯧꯕ꯭ꯔꯨꯗꯒꯤ ꯅꯤꯕ ꯌꯥꯕ ꯅꯤꯔꯛꯂꯁꯦ ꯍꯥꯏꯔꯗꯨꯅ ꯏꯕꯥꯅꯤ ꯁꯨꯔꯨꯡ ꯂꯩꯕ ꯂꯣꯝꯗ ꯆꯠꯂꯝꯃꯤ꯫ ꯏꯕꯥꯅꯤ ꯑꯁꯨꯝ ꯆꯠꯂꯤ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯆꯠꯂꯤꯕ ꯑꯗꯨꯒꯤ ꯇꯨꯡ ꯏꯟꯅ ꯀꯅꯥꯒꯨꯝꯕ ꯇꯨꯁꯣꯟ ꯃꯥꯁꯣꯟꯅꯕ ꯑꯃ ꯏꯟꯅꯔꯛꯄꯒꯨꯝ ꯁꯅꯤꯜ ꯑꯃ ꯑꯩꯉꯣꯟꯗ ꯐꯪꯉꯛꯏ꯫ ꯑꯩꯁꯨ ꯇꯨꯡꯂꯣꯝꯗ ꯐꯠ ꯑꯣꯟꯊꯣꯛꯏ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯇꯨꯡꯗꯗꯤ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ꯫ ꯑꯩꯅ ꯄꯥꯈꯠꯂꯗꯨꯅ "ꯀꯣꯔꯧ, ꯉꯥꯏꯈꯣ, ꯏꯕꯥꯅꯤꯒꯤ ꯇꯨꯡꯗ ꯃꯤ ꯑꯃ ꯏꯟꯅꯔꯛꯄꯒꯨꯝ ꯇꯧꯔꯤꯁꯦ ꯀꯩꯅꯣ?" ꯑꯩꯗꯤ ꯀꯤꯈꯠꯂꯛꯂꯦ꯫ ꯀꯣꯔꯧꯅ "ꯑꯁ, ꯁꯥ ꯎꯆꯦꯛꯀ ꯑꯣꯏꯔꯝꯒꯅꯤꯍꯦ, ꯅꯪꯁꯨ ꯋꯥꯈꯟꯗꯤꯀꯣ" ꯍꯥꯏꯔꯛꯏ꯫ ꯑꯗꯨ ꯍꯥꯏꯔꯛꯄꯗꯒꯤ ꯑꯩꯁꯨ ꯀꯤꯕꯗꯤ ꯈꯤꯇꯪ ꯐꯩ꯫ ꯑꯗꯨꯝ ꯑꯣꯏꯅꯁꯨ ꯏꯕꯥꯅꯤ ꯁꯨꯔꯨꯡ ꯌꯧꯔꯦ꯫ ꯙꯨꯞ ꯀꯦꯟꯗꯜ ꯊꯥꯗꯨꯅ ꯀꯧꯕ꯭ꯔꯨ ꯏꯄꯥꯗꯒꯤ ꯕꯣꯔ ꯅꯤꯔꯝꯃꯤ꯫ ꯑꯩꯈꯣꯏ ꯄꯨꯟꯅ ꯕꯣꯔ ꯅꯤꯔꯛꯂꯦ꯫ ꯏꯕꯥꯅꯤ ꯈꯣꯏꯔꯝꯕ ꯂꯣꯏꯔꯒ ꯀꯨꯝꯊꯔꯛꯂꯦ꯫ ꯈꯔ ꯀꯨꯝꯊꯔꯛꯂꯒ ꯑꯩꯅ ꯀꯣꯔꯧꯗ "ꯚꯥꯏ, ꯁꯥꯏꯁꯦ ꯌꯥꯝ ꯐꯖꯩꯌꯦ, ꯐꯣꯇꯣ ꯀꯥꯞꯈꯤꯁꯦ" ꯍꯥꯏꯔꯒ ꯐꯣꯇꯣ ꯀꯥꯞꯂꯝꯃꯤ꯫ ꯐꯣꯇꯣ ꯀꯥꯞꯂꯕ ꯃꯇꯨꯡ ꯏꯕꯥꯅꯤꯃꯛ ꯀꯨꯝꯊꯔꯛꯂꯦ꯫ ꯁꯨꯝ ꯀꯨꯝꯊꯅ ꯑꯩꯅ ꯀꯥꯞꯈꯤꯕ ꯐꯣꯇꯣꯗꯣ ꯌꯦꯡꯉꯤ꯫ ꯐꯣꯇꯣꯗꯨ ꯎꯕꯗ ꯑꯩ ꯏꯁꯥꯁꯦ ꯁꯝꯇꯨ ꯆꯞ ꯌꯨꯡꯉꯤ꯫ ꯐꯣꯇꯣꯗꯨ ꯎꯔꯕꯗ ꯑꯩ ꯈꯪꯉꯒ ꯐꯣꯟꯗꯣ ꯊꯥꯗꯩ꯫ ꯀꯣꯔꯧꯅ "ꯀꯩꯗꯧꯔꯒꯦ?" ꯍꯥꯏꯔꯛꯏ꯫ ꯑꯩꯅ ꯄꯥꯈꯠꯄꯣꯏ ꯀꯤꯕꯣꯏ "ꯇꯨ, ꯅꯪꯒꯤ ꯍꯧꯖꯤꯛ ꯑꯩꯅ ꯀꯥꯞꯄꯤꯕ ꯐꯣꯇꯣꯗꯣ, ꯂꯥꯏꯔ ꯕꯨꯠꯂ ꯈꯪꯗꯕ ꯑꯃ ꯐꯣꯇꯣꯁꯤꯗ ꯇꯥꯔꯤꯁꯤ ꯌꯦꯡꯉꯣ." ꯀꯣꯔꯧꯁꯨ ꯁꯤꯗꯤ ꯍꯥꯏꯔꯒ ꯀꯤꯕ ꯍꯧꯔꯛꯂꯦ꯫ ꯆꯠꯍꯧꯔꯁꯤ ꯍꯥꯏꯔꯒ ꯏꯕꯥꯅꯤ ꯑꯗꯨꯝ ꯌꯨꯝ ꯌꯧꯅꯕ ꯍꯜꯂꯛꯂꯦ꯫ ꯑꯩꯈꯣꯏ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯌꯨꯝ ꯐꯥꯎꯗꯤ ꯌꯧꯔꯦ꯫ ꯄꯥꯕꯨꯡꯗ ꯑꯩꯅ ꯂꯣꯏꯅ ꯇꯝꯂꯝꯃꯤ꯫ ꯑꯗꯨꯒ ꯄꯥꯕꯨꯡ ꯈꯣꯏ ꯏꯃꯥ ꯈꯣꯏꯗ ꯄꯥꯎꯗꯣ ꯂꯣꯏꯅ ꯇꯝꯂꯝꯃꯤ꯫ ꯄꯥꯕꯨꯡꯅ ꯍꯥꯏꯔꯛꯏ, "ꯃꯁꯤꯗꯤ ꯅꯈꯣꯏ ꯑꯅꯤ ꯃꯥꯏꯕꯔ ꯃꯥꯏꯕꯤꯔ ꯑꯃ ꯇꯥꯟꯅꯔꯒ ꯅꯁꯥꯗꯣ ꯂꯥꯏ ꯐꯠꯇꯕꯅꯒ ꯑꯣꯛꯅꯕ꯭ꯔꯥ ꯌꯦꯡꯊꯣꯛꯁꯤ" ꯍꯥꯏꯔꯛꯏ꯫ ꯑꯁꯨꯝꯅ ꯑꯩꯈꯣꯏ ꯃꯥꯏꯕꯤ ꯑꯃꯒꯤ ꯃꯅꯥꯛꯇ ꯆꯠꯂꯝꯃꯤ꯫ ꯑꯩꯈꯣꯏ ꯑꯍꯨꯝ, ꯀꯣꯔꯧꯒ ꯑꯩꯒ ꯄꯥꯕꯨꯡꯒ꯫ ꯑꯗꯨꯒ ꯃꯥꯏꯕꯤꯗꯨꯅ ꯍꯥꯏꯔꯛꯏ, "ꯅꯈꯣꯏ ꯑꯅꯤꯗꯤ ꯌꯥꯝꯅ ꯐꯕ ꯂꯥꯏ ꯑꯃꯅ ꯏꯟꯅꯗꯨꯅ ꯁꯦꯟꯅꯗꯨꯅ ꯂꯩꯔꯦ" ꯍꯥꯏꯅ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯒ ꯑꯃꯨꯛ "ꯅꯈꯣꯏ ꯑꯅꯤ ꯂꯟ ꯆꯪꯕ ꯍꯧꯔꯛꯂꯕꯅꯦ, ꯏꯃꯥ ꯏꯃꯣꯏꯅꯨꯅꯦ ꯅꯕꯥꯅꯤꯅ ꯊꯦꯡꯅꯔꯛꯂꯤꯕꯗꯣ꯫ ꯑꯗꯨꯕꯨ ꯅꯕꯥꯅꯤꯅ ꯊꯦꯡꯅꯔꯛꯄ ꯆꯠꯂꯨꯕ ꯃꯐꯝꯗꯣ, ꯑꯗꯨꯗ ꯑꯃꯨꯛ ꯅꯕꯥꯅꯤꯅ ꯉꯝꯖꯕ ꯍꯩ ꯔꯥ ꯑꯊꯨꯝ ꯑꯍꯥꯎ ꯈꯔ ꯀꯠꯊꯣꯛꯂꯨꯆꯣ" ꯍꯥꯏꯔꯛꯏ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯑꯩꯅ ꯐꯣꯇꯣꯗꯣ ꯑꯃꯨꯛ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯐꯣꯇꯣ ꯑꯗꯨꯗ ꯍꯅꯨꯕꯤ ꯑꯃ ꯆꯩꯁꯨ ꯁꯨꯔꯒ ꯆꯠꯄꯒꯤ ꯃꯃꯤ ꯁꯥꯃꯤ ꯑꯃ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯅ ꯑꯩꯈꯣꯏ ꯀꯧꯕ꯭ꯔꯨ ꯆꯤꯡꯗ ꯑꯃꯨꯛ ꯀꯥꯔꯨꯗꯨꯅ ꯑꯩꯈꯣꯏꯅ ꯊꯦꯡꯅꯔꯛꯄ ꯃꯐꯝ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯉꯝꯖꯕ
ꯑꯊꯨꯝ ꯑꯍꯥꯎ ꯈꯔ ꯀꯠꯊꯣꯛꯂꯝꯃꯤ꯫ ꯅꯨꯃꯤꯠꯇꯨꯗꯒꯤ ꯑꯩꯈꯣꯏꯅ ꯇꯧꯔꯨꯕ ꯊꯕꯛꯇ ꯑꯐꯕꯇ ꯑꯣꯏꯗꯨꯅ ꯂꯥꯛꯂꯤ꯫ ꯋꯥꯔꯤ ꯑꯁꯤ ꯄꯥꯔꯤ ꯑꯥꯔ.ꯀꯦ. ꯃꯍꯥꯛ ꯃꯁꯥꯃꯛꯇ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯑꯃꯅꯤ꯫ ꯋꯥꯔꯤ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯃꯈꯣꯏꯅ ꯀꯥꯞꯈꯤꯕ ꯐꯣꯇꯣ ꯑꯗꯣ ꯉꯔꯥꯡꯗꯒꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯀꯟꯅ ꯊꯤꯖꯕꯅꯤ, ꯑꯗꯨꯕꯨ ꯃꯇꯝ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯀꯨꯏꯔꯤꯕꯅ ꯐꯣꯇꯣ ꯑꯗꯨ ꯊꯤꯕ ꯐꯪꯗ꯭ꯔꯦ ꯍꯥꯏꯅ ꯇꯥꯛꯄꯤꯔꯛꯏ꯫ ꯑꯁꯤꯒꯤ ꯏꯔꯣꯏꯅꯅ ꯉꯁꯤꯒꯤꯗꯤ ꯀꯥꯏꯅꯔꯁꯤ ꯃꯌꯥꯝ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯑꯀꯤꯕ ꯋꯥꯔꯤ ꯀꯌꯥ ꯈꯨꯗꯣꯜ ꯇꯝꯕ ꯉꯝꯕ ꯑꯣꯏꯖꯒꯦ꯫